ꯀꯥꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯐꯤ ꯁꯥꯕꯤꯁꯤꯡꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯤ ꯁꯥꯕꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯇꯔꯦꯡ ꯑꯃꯗꯤ ꯃꯁꯥ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯣꯐꯔ ꯄꯤꯖꯔꯤ꯫ ꯃꯁꯥ ꯑꯃꯗ ꯂꯨꯄꯥ 1,000 ꯄꯤꯖꯔꯝꯕꯗꯨ ꯁꯨꯞꯅꯇꯪꯒꯤ ꯂꯨꯄꯥ 700 ꯈꯛꯇꯪꯗ ꯊꯥꯗꯣꯛꯆꯔꯤ꯫ ꯃꯣꯇꯣꯔ ꯃꯆꯥꯅ ꯂꯨꯄꯥ 2,000 ꯄꯤꯔꯝꯕꯗꯨ ꯍꯧꯖꯤꯛ ꯁꯨꯞꯅꯒꯤ ꯂꯨꯄꯥ 1,900 ꯈꯛꯇꯪꯗ ꯊꯥꯗꯣꯛꯆꯔꯤ꯫ ꯃꯣꯇꯣꯔ ꯑꯆꯧꯕꯅ 3,000 ꯄꯤꯔꯝꯕꯗꯨ ꯁꯨꯞꯅꯒꯤ ꯍꯧꯖꯤꯛ ꯂꯨꯄꯥ 2,250꯫ ꯁꯥꯏꯀꯜꯒꯤ ꯇꯔꯦꯡ 2,000 ꯄꯤꯔꯝꯕꯗꯨꯅ ꯁꯨꯞꯅꯒꯤ ꯂꯨꯄꯥ 1,500ꯗ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯣꯐꯔ ꯄꯤꯖꯔꯤ꯫ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕꯒꯤ ꯑꯣꯏꯅ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯑꯦꯚꯦꯂꯦꯕꯜ ꯐ꯭ꯔꯤ ꯑꯣꯏꯖꯒꯅꯤ꯫ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯃꯤꯟꯅꯍꯧꯁꯤ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯅꯕꯒꯤꯗꯃꯛ ꯉꯁꯤꯃꯛ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ꯫ 8729844108 ꯅꯝꯕꯔ ꯑꯃꯨꯛꯇꯪꯒ ꯅꯤꯡꯁꯤꯡꯖꯒꯦ 8729844108 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯉꯁꯤꯃꯛ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯇꯨꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯃꯤꯟꯅꯍꯧꯁꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯐꯤꯐꯥ ꯋꯥꯔꯜ ꯀꯞ ꯐꯥꯏꯅꯦꯜꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯉꯁꯤ ꯖꯨꯂꯥꯏ 10ꯗ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖ ꯑꯃꯁꯨꯡ ꯌꯨꯅꯤꯚꯔꯁꯤꯇꯤ ꯄꯨꯝꯅꯃꯛ ꯍꯣꯂꯤꯗꯦ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯅꯤꯡꯊꯦꯝꯀꯣꯜ FCI ꯂꯝꯕꯤ ꯁꯔꯀꯥꯔꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕꯗꯤ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏ 18ꯗꯒꯤ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ ꯑꯍꯥꯟꯕ ꯑꯒꯁ꯭ꯠ ꯊꯥꯗꯒꯤ ꯍꯧꯅ CMHT ꯑꯃꯁꯨꯡ PMJ ꯍꯦꯜꯊ ꯀꯥꯔꯗꯁꯤꯡ ꯂꯧꯕ ꯇꯣꯛꯂꯒꯅꯤ꯫ ꯔꯤ-ꯅꯤꯠ UG 2026 ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯃꯅꯤꯄꯨꯔꯅ ꯅꯣꯔꯊ-ꯏꯁ꯭ꯠ ꯔꯤꯖꯟ ꯄꯨꯝꯅꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯄꯥꯁ ꯄꯔꯁꯦꯟꯇꯦꯖ 60.93% ꯂꯧꯗꯨꯅ ꯑꯍꯥꯟꯕ ꯊꯥꯛ ꯀꯥꯈ꯭ꯔꯦ꯫ ꯄ꯭ꯔꯤꯃꯤꯌꯝ ꯐ꯭ꯂꯦꯒꯁꯤꯞ SUV ꯚꯤꯀꯜ MG ꯃꯦꯖꯦꯁꯇꯔ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤꯗ ꯂꯩꯕ GMDS ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯇ ꯗꯥꯏꯅꯥꯃꯤꯛ ꯑꯣꯏꯅ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯂꯣꯀꯦꯜ ꯁꯕ ꯗꯤꯚꯤꯖꯟ ꯈꯔꯗ ꯇꯦꯟꯁꯟ ꯊꯣꯛꯂꯝꯕ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯨꯅ ꯈꯪꯗꯨꯅ ꯀꯝꯃ꯭ꯌꯨꯅꯦꯜ ꯀ꯭ꯂꯥꯁ ꯊꯣꯛꯍꯟꯗꯅ ꯊꯤꯡꯕ ꯉꯝꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯈꯥꯗ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕ ꯅ꯭ꯌꯨꯃꯔꯤꯀꯦꯜ ꯐꯦꯌꯔꯤꯡ ꯑꯃꯗ ꯆꯍꯤ 9 ꯑꯣꯏꯔꯤꯕ ꯅꯨꯄꯤꯃꯆꯥ ꯑꯃ ꯌꯥꯎꯅ ꯃꯤ 2 ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯅ꯭ꯌꯨꯁ ꯂꯥꯏꯚꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯐꯤꯐꯥ ꯋꯥꯔꯜ ꯀꯞ ꯐꯥꯏꯅꯦꯜꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯉꯁꯤ ꯖꯨꯂꯥꯏ 10ꯗ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖ ꯑꯃꯁꯨꯡ ꯌꯨꯅꯤꯚꯔꯁꯤꯇꯤ ꯄꯨꯝꯅꯃꯛ ꯍꯣꯂꯤꯗꯦ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯥꯔꯖꯦꯟꯇꯤꯅꯥ ꯑꯃꯁꯨꯡ ꯁ꯭ꯄꯦꯟꯒꯤ ꯃꯔꯛꯇ ꯁꯥꯟꯅꯒꯗꯕ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯐꯨꯠꯕꯣꯜ ꯐꯥꯏꯅꯦꯜ ꯃꯦꯆ ꯌꯦꯡꯅꯕ ꯃꯆꯥ-ꯃꯁꯨꯁꯤꯡꯒꯤꯗꯃꯛꯇ ꯒꯚꯔꯅꯔꯒꯤ ꯍꯨꯀꯨꯝ ꯃꯇꯨꯡ ꯏꯟꯅ ꯍꯣꯂꯤꯗꯦ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯅꯤꯡꯊꯦꯝꯀꯣꯜ FCI ꯂꯝꯕꯤ ꯁꯔꯀꯥꯔꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏ 18ꯗꯒꯤ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯠꯁꯣꯏ AC ꯃꯈꯥꯗ ꯂꯩꯕ ꯅꯤꯡꯊꯦꯝꯀꯣꯜ FCI ꯂꯝꯕꯤ ꯑꯁꯤ ꯆꯍꯤ 10 ꯍꯦꯟꯅ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯗꯅ ꯊꯝꯂꯝꯕꯅꯤ ꯍꯥꯏꯅ ꯃꯃꯣꯏ ꯂꯤꯗꯔ ꯇꯣꯡꯕ꯭ꯔꯝ ꯃꯦꯝꯆꯥꯅ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ ꯑꯍꯥꯟꯕ ꯑꯒꯁ꯭ꯠ ꯊꯥꯗꯒꯤ ꯍꯧꯅ CMHT ꯑꯃꯁꯨꯡ PMJ ꯍꯦꯜꯊ ꯀꯥꯔꯗꯁꯤꯡ ꯂꯧꯕ ꯇꯣꯛꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯈꯔꯅ ꯒꯚꯔꯟꯃꯦꯟꯠꯗꯒꯤ ꯆꯦꯛ ꯄꯩꯁꯥ ꯐꯪꯗꯕꯗꯒꯤꯗꯃꯛ ꯂꯥꯏꯌꯦꯡꯒꯤ ꯀꯥꯔꯗꯁꯤꯡ ꯂꯧꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯂꯥꯏꯌꯦꯡꯕꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯂꯒꯅꯤ ꯍꯥꯏꯅ ꯈꯟꯅꯔꯛꯂꯤ꯫ ꯔꯤ-ꯅꯤꯠ UG 2026 ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯃꯅꯤꯄꯨꯔꯅ ꯅꯣꯔꯊ-ꯏꯁ꯭ꯠ ꯔꯤꯖꯟ ꯄꯨꯝꯅꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯄꯥꯁ ꯄꯔꯁꯦꯟꯇꯦꯖ 60.93% ꯂꯧꯗꯨꯅ ꯑꯍꯥꯟꯕ ꯊꯥꯛ ꯀꯥꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯔꯤ-ꯅꯤꯠ ꯔꯤꯖꯜꯗ NNIMSꯇ BDS ꯇꯝꯂꯤꯕ ꯖꯦꯐ ꯍꯁꯟ A 610 ꯃꯥꯔꯛ ꯄ꯭ꯔꯥꯎꯗ ꯑꯣꯏꯅ ꯂꯧꯈꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯆꯍꯤ ꯍꯥꯟꯅꯒꯤ 58.14%ꯗꯒꯤ ꯉꯁꯤ 60.93%ꯗ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯄ꯭ꯔꯤꯃꯤꯌꯝ ꯐ꯭ꯂꯥꯒꯁꯤꯞ SUV ꯚꯤꯀꯜ MG ꯃꯦꯖꯦꯁꯇꯔ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤꯗ ꯂꯩꯕ GDMS ꯃꯣꯇꯣꯔ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯇ ꯗꯥꯏꯅꯥꯃꯤꯛ ꯑꯣꯏꯅ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯇ꯭ꯔꯦꯗꯤꯡ ꯃꯥꯔꯀꯦꯠꯇ ꯂꯣꯟꯆ ꯇꯧꯈꯤꯕ MG ꯃꯦꯖꯦꯁꯇꯔ ꯑꯁꯤ ꯒꯥꯔꯤ ꯄꯨꯝꯅꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ, ꯄꯥꯛꯄ ꯑꯃꯁꯨꯡ ꯁꯥꯡꯕ SUV ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯂꯣꯀꯦꯜ ꯁꯕ ꯗꯤꯚꯤꯖꯟ ꯈꯔꯗ ꯇꯦꯟꯁꯟ ꯊꯣꯛꯂꯝꯕ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯨꯅ ꯈꯪꯗꯨꯅ ꯀꯝꯃ꯭ꯌꯨꯅꯦꯜ ꯀ꯭ꯂꯥꯁ ꯊꯣꯛꯍꯟꯗꯅ ꯊꯤꯡꯕ ꯉꯝꯈ꯭ꯔꯦ꯫ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯃꯤꯌꯥꯝꯒꯤ ꯃꯣꯕ ꯑꯃꯅ ꯁꯦꯟꯁꯤꯇꯤꯚ ꯂꯣꯀꯦꯂꯤꯇꯤ ꯑꯃꯗ ꯆꯪꯂꯛꯄ ꯊꯤꯡꯕꯗꯨꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠꯅ ꯍꯥꯏꯔꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯈꯥꯗ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕ ꯅ꯭ꯌꯨꯃꯔꯤꯀꯦꯜ ꯐꯦꯌꯔꯤꯡ ꯑꯃꯗ ꯆꯍꯤ 9 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯌꯥꯎꯅ ꯃꯤ 2 ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ꯫
ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯥꯏꯋꯦ ꯀꯟꯚꯣꯏ ꯑꯃꯗ ꯃꯤꯂꯤꯇꯦꯟ ꯑꯦꯇꯦꯛ ꯑꯣꯏꯅ ꯁꯤꯡꯅꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕꯗ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯈꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯋꯦ ꯀꯟꯚꯣꯏ ꯑꯗꯨꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯃꯇꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯎꯈ꯭ꯔꯨꯜꯒꯤ ꯆꯤꯡꯒꯤ ꯂꯝꯗꯝ ꯄꯨꯝꯅꯃꯛꯇ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯃꯔꯨ ꯑꯣꯏꯅ ꯆꯪꯁꯤꯟꯈꯤ꯫ ꯅꯥꯒꯥꯂꯦꯟ ꯂꯦꯟꯁ꯭ꯂꯥꯏꯗꯇ ꯃꯤ 7 ꯁꯤꯔꯦ꯫ ꯅꯥꯒꯥꯂꯦꯟꯒꯤ ꯃꯦꯟ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯣꯛꯈꯤꯕ ꯂꯦꯟꯁ꯭ꯂꯥꯏꯗꯀꯤ ꯃꯤ 9 ꯁꯤꯈ꯭ꯔꯦ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯋꯦꯁ ꯀꯥꯃꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯤ 3 ꯀꯟꯕ ꯉꯝꯈ꯭ꯔꯦ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯄꯒ ꯂꯣꯏꯅꯅ ꯅꯥꯒꯥꯂꯦꯟ ꯃꯦꯟ ꯗꯤꯁꯇ꯭ꯔꯤꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯑꯉꯥꯡꯁꯤꯡ ꯌꯥꯎꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ 9 ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯕꯒ ꯂꯣꯏꯅꯅ 4ꯒꯤꯗꯤ ꯍꯛꯆꯥꯡꯁꯤꯡ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯃꯦꯟ ꯗꯤꯁꯇ꯭ꯔꯤꯛ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯋꯥꯟꯋꯦ ꯀꯣꯟꯌꯥꯛꯅ ꯍꯥꯏ ꯃꯤ 9 ꯁꯤꯈ꯭ꯔꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ꯫ ꯆꯤꯡ ꯅꯤꯡꯈꯥꯏꯈꯤꯕ ꯃꯐꯝꯗ ꯐꯠꯇ ꯍꯥꯎꯗꯤ ꯑꯃꯗꯤ ꯅꯨꯡ ꯑꯃꯁꯨꯡ ꯂꯩꯕꯥꯛꯅ ꯅꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯤ 4ꯒꯤ ꯍꯛꯆꯥꯡꯁꯤꯡ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨ ꯋꯥꯏꯎꯗ ꯄꯥꯛ ꯁꯟꯅ ꯊꯤ ꯍꯨꯝꯕ ꯑꯃꯗꯤ ꯃꯤ ꯀꯟꯅꯅꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯔꯤ꯫ ꯁꯛꯅꯥꯏꯔꯕ ꯐꯤꯂꯝ ꯃꯦꯀꯔ ꯑꯣꯀꯦꯟ ꯑꯃꯥꯛꯆꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯛꯅꯥꯏꯔꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ ꯃꯦꯀꯔ, ꯑꯦꯛꯇꯔ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯔ ꯑꯣꯀꯦꯟ ꯑꯃꯥꯛꯆꯝ ꯃꯁꯥꯒꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯑꯌꯨꯛ ꯀꯣꯡꯕ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯍꯤ 64 ꯁꯨꯈ꯭ꯔꯦ꯫ ꯌꯨ ꯁꯨꯡꯐꯝ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯗꯤ CRPFꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯤꯡꯍꯥꯠ ꯄꯨꯂꯤꯁꯅ ꯀꯣꯟꯕ ꯃꯣꯡꯂꯝ MT ꯒꯣꯜꯇꯝ ꯑꯃꯁꯨꯡ M ꯒꯝꯉꯥꯏꯗ ꯃꯌꯥꯏ ꯀꯥꯔꯕ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕ ꯗ꯭ꯔꯥꯏꯚꯇ ꯌꯥꯝꯂꯕ ꯆꯥꯎꯅ ꯌꯨ ꯉꯧꯁꯤꯡ ꯁꯨꯡꯕ ꯊꯦꯡꯅꯕꯗꯒꯤ ꯌꯨ ꯁꯨꯡꯐꯝ ꯑꯗꯨ ꯊꯨꯒꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨ ꯁꯨꯡꯕꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠꯂꯝꯁꯤꯡ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯦꯟꯗꯣꯟ ꯁꯤꯡꯗꯣꯛꯂꯒ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯤꯕꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯌꯨ DPA ꯏꯁꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ CMHT ꯑꯃꯗꯤ PMJAY ꯀꯥꯔꯗꯀꯤ ꯄꯤꯊꯣꯛꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯁꯤꯡ ꯂꯩꯉꯥꯛꯅ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯄꯤꯊꯣꯛꯇꯨꯅ ꯀꯤꯗꯅꯤ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯤꯕ ꯑꯅꯥꯕꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯗꯥꯏꯂꯥꯏꯁꯤꯁ ꯄꯦꯁꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ CMHT ꯑꯃꯗꯤ DMJYKꯒꯤ ꯁꯦꯟꯐꯝ ꯀꯌꯥ ꯂꯩꯉꯥꯛꯅ ꯄꯤꯊꯣꯛꯇꯅ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯌꯥꯝꯕꯗ ꯂꯥꯛꯂꯤꯕ ꯑꯥꯒꯁꯠꯀꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗꯒꯤ ꯀꯥꯔꯗꯁꯤꯡ ꯑꯁꯤ ꯆꯠꯅꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯦꯖꯔꯈꯨꯟꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯆꯣꯡꯊꯥꯝ ꯂꯛꯈꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯂꯥꯛꯂꯤꯕ ꯑꯥꯒꯁꯠ 1ꯗꯒꯤ CMHT ꯑꯃꯗꯤ PMJY ꯆꯠꯅꯔꯔꯣꯏ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯏꯁꯇꯦꯔꯤꯡ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯔꯤꯉꯩꯗ ꯑꯃꯨꯛꯁꯨ ꯗꯤꯃꯥꯟ ꯇꯧꯔꯛꯂꯦ꯫ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯍꯤꯡꯕꯒꯤ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38ꯀꯤ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯒꯤ ꯁꯔꯨꯛꯇ ꯑꯣꯜ ꯇꯦꯡꯀꯔ ꯑꯃꯗꯤ LPG ꯕꯨꯂꯦꯠ ꯁ꯭ꯇꯦꯛ ꯇ꯭ꯔꯛꯁꯤꯡꯒꯤ ꯅꯝꯗꯨꯅ ꯁꯦꯟ ꯂꯧꯕꯒꯤ ꯊꯕꯛ ꯖꯨꯂꯥꯏ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ ꯃꯊꯪ ꯅꯨꯃꯤꯠꯇꯒꯤ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯆꯦꯟꯕ ꯂꯦꯞꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯔꯤꯉꯩꯗ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯅꯧꯅ ꯑꯃꯨꯛ ꯗꯤꯃꯥꯟ ꯇꯧꯔꯛꯂꯦ꯫ ꯑꯩꯈꯣꯏ ꯊꯕꯛ ꯊꯤꯕ ꯈꯛ ꯅꯠꯇꯅ ꯊꯕꯛ ꯄꯤꯕꯒꯤ ꯍꯩꯅꯕꯤ ꯊꯝꯂꯁꯤ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ
Aviation and Soft Skill Training Khangabok Branch Thawbal Districtki ahumlak suba Mapok Kumon Thauram ngasi ayuk Khangabok Awang Maning Laikai Community Hall da pangthokre. Thauram adugi saruk ama oina Institute asina silaga haukiba 2015 gi October 12 da pangthokkiba Class 3 dagi 10 faubagi mahairoisinggi English amasung Hindi lol changdamnabagi makok mathang takraba mahairoisingda mana mathumsu yenthokre. Mahaki mathakta thangalakpa election petition maram chade karam syam. Mahaki mathakta thangalakpa election petition maram chade haina High Court of Manipur na depose tawkhiba adu langthawal asigi MLA karam syam na taramna okpaga loinana thagatpa phongdokre. High Court of Manipur gi Chief Justice M Sundarna tha asigi haukiba taraga marida lakthokiba yathang amagi matangda ngasi ayuk lilong chajing Mairon khongda leiba mayumda paugi mifam amada MLA ke Syamna mahaki wafam asi phongdokhibani. Aranba wafamni haibadu miyamsu khangnarakle. Separate administration piduna state asida mache tana thugai daure haiduna BJP bu miyamna lana unaba hotnaramba adu ngasidi aranba wafamni haibadu miyam su khangnarakle haina Speaker Thokchom Satrabret na phongdorakre. Wafam asi ngasi BJYM Yai School Kendrana sinduna YCB Club Bamon Laikaida pangthokiba one day youth political invasion hagdokpagi thauramda phongdokhibani. Artificial intelligence lana sizinabana oirakadaba amangbasingi sectionsi. Haurakliba mahairoi amadi nahasingna social media gi platform da mobile amadi artificial intelligence pu lana sizinaba oirakadaba amangbasingi sectionsi haina wangkai AC gi MLA Thangjam Arun Kumarna appeal tawkre. Loinana mama mapa singna macha komnaba hotnabada macha singbu mobile sizinabagi thawongna haurakliba ngasi mirolna khunai chatna lonchat khangdabagi chang wangle hairi. Wafam asi wangkhai angom lekaida leiba Wal United Youth Club na sinduna club asina konba mafamdagi class 10 12 amadi sana khotnabada medal laurakhraba sanaroi yauna tonganba hiramda makok mathang tarakraba singbu achamba khudolpot piduna chahi khudingi oktuna lakhiba adugi 12 suba annual felicitation ceremony 2023 thauramga mari lainana phongdokhibani. Yaripok Ningolda upambi kaya thakre. Fancier Higher Secondary School Thaubalgi Geography Department ki mahairoising amadi ojasingna Thaubal District ki Yaripok Ningolda upambi kaya thakre. WTBCC gi Executive Member singna mifam pangthokre. Wangjing Kendra Block Congress Committee WTBBC gi Executive Member singi mifam ama WTCC gi President Sagolsem Gopresor Thauram Mapu oiduna ngasi Khongjomda leiba Pauna Memorial Auditorium da pangthokre. Ithai Laukhongda mosilamba plastic wasting sengdokre. Non biodegradable waste maru oina plastic wasting asina
ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯄꯤꯔꯛꯂꯤꯕ ꯑꯆꯧꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯁꯤꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯍꯟꯅꯅꯕ ꯉꯝꯂꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯛꯆꯤꯡ ꯏꯪꯕꯨ ꯁ꯭ꯇꯦꯠ ꯋꯦꯁ ꯂꯩꯇꯕ ꯇꯔꯨ ꯇꯅꯥꯟꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯀꯛꯆꯤꯡꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯅꯍꯥꯁꯤꯡꯇꯅ ꯁꯦꯝꯕ ꯖꯦꯔꯣ ꯋꯦꯁ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯨꯞ ꯑꯁꯤꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁꯁꯤꯡ ꯁꯦꯡꯗꯣꯛꯂꯛꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ 18 ꯂꯛ ꯁꯨꯕ ꯑꯣꯏꯅ ꯀꯛꯆꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯏꯊꯩ ꯂꯧꯈꯣꯡ ꯑꯃ ꯑꯣꯏꯔꯤꯕ ꯀꯛꯆꯤꯡ ꯂꯧꯌꯥꯏ ꯂꯝꯕꯤ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯂꯧꯔꯦꯜ ꯈꯣꯡꯗ ꯂꯩꯔꯝꯕ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁ ꯑꯃꯗꯤ ꯄ꯭ꯂꯥꯁꯇꯤꯛꯁꯤꯡ ꯁꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ MM ꯅ꯭ꯌꯨꯁ ꯂꯥꯏꯚꯅ ꯄꯤꯖꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫